Atlantic Ocean da 1982 gi matamda Stephen Callahan hariba misa asigi punsida taseng na thokiba wari oina tariba aikoi kuding mangna fawba thaudo adubu khanjilubada mihun jengum jenga nagadaba asengba thokiba thaudo amakhaki wari ni Stephen Callahan America gi nidam hariba lam asida pokhi mafam asi Atlantic Ocean gi mapanda leiba lam amani Stephen Samudrada chawrakpa misakni angang oiringai matamda chena hi macha saduna pamna sanaraki madumangna Stephen chawraklabaka hi makhal kaya sabangamki hi sana maha graduation su tawduna lairaki lamdasu kaidana bahotnarami asumna Stephen mahaki punsi asi adum harau nungaina lelami adubu magi punsida karigumba amana ngaiduna leirambagum 1981 gi matamda England da mini transit race kauba boat race ama masu participate tawba yaurami race asi Bermuda Triangle fauduna chatkadaba oirami nahak sutabiram lagani Bermuda Triangle haiba mafam asida changluba achau ship aircraft kaya amadi maduda tongkhiba miyoi pumnama mafam khangdana mangkhribani Stephen masana sajaba boat ama puraga race adugidama khongsanba horami sumlakbana Bermuda Triangle yopsilaklami adudagi England gi pension phawba amuk chatlami si phawbadi loinamak fazana adum chatli magi journey adu asumna tekta kaidana pension yobangamami marakta nonglai nungsit macha masu khara thengnaba natana thoidokpa awaba thengnarakte mafam asidagini race hawgodoriba asi race asida mi kaya amasu participate tawrami race asida makhoina pension dagi hawraga Antigua fawba chatkadabani participant pumnamak Antigua gi damakta lapthaba horai sumlakpana Spain gi Corona Island yoroklami mafam asi yoba phawbadi makhoi pumnamak kaloinana Stephen su laklami adubu akanba nonglai nungshina maram oiraga makhoi khara amasu boat lupkhiba yaw race adudagi leihokre asumna Stephen so mafam khangkhidre adubu Stephen thauna halamde magi botta akai atoi macha masu yawba adu semjillami aduga makhatana chatpa horaklami phana koina di problems amatala amde phajana adum boat tu thorami numit kharadi adum chatlaga leibana kilometer 1500 mok jangsilaklabani masigi matung Canary Island yoroklami mafam asigi akoibada 7 island ni pulapna leiriba si mafam asigi aroiba island lanthokhtuna boat adu thoroklami lep laitana mahak haujiksu race adu thadoklamde thauna pumba yomsinduna Antigua fawba yaunanaba laklami 1982 4 February ni Stephen asukimati khudong thibasingna mabu ngairaga leiri haibasi khangbanate mana angang oiringaidagi khanjarakpa boat race asibu pamjana harauna yauriba asina magi punsibu kari ohlakadoribano haibadugi ingit ama fawba khangjabanate sumlakpana kinaraba samudragi nonglai nungsit adu mayoknaba tarami akanba sahumduna magi maikai tamna paisilaklami Stephen so madubu mayoknanaba kanna hotnarami adubu nonglai nungsit adu kanmanbana Stephen kari tawgadabano haina khanbagi matam phawba phanglamde asumna achauba irei kaya lansilai samudragi irei dune kanna sitliba nungshit adune Stephen boat adubu control tawbangamnamde adubu maha akibadi poklamde Samudragi honglakliba weather du yengaga nonglai nungsit asi kuina tawroi haina khanki nongma mitsu khakpa hori Stephen nong churak tringai boat ki manungda changaktuna leirami nonglai nungsit adu phatri phawbadi maha kaisum tawba ngamaroi khangbadagi boat manungda leibana fare haina leirami magi boat aduda achauba isingi ireina thomjilakpa adu Stephen su khangami adubu kaisu tawroida haina leithoami mana khanba adu aranbo iraktuna boat adu kadai danoma kanna thomjinbadagi boat ki manungda ising changba horai mana khangakpadadi boat adu isingna tangkha yausila amdaure Stephen karisu tawbangamdana laiki ngayaki matungdadi boat adu isingda pumnamag lukthani khangbadagi magi live boat adu lauthokdona mathakta puthorai magi boat adu isingda tapna lopsilakpa adu Stephen su urami mahakna leiriba si samudragi mayaida oibana pantungphom yawgodaba hapta ama ani mukti watkhini aduna magi chananaba thaknanaba ising yawa bag adu laurunabagidama boat aduda changai bag amadi aphangma pochai khara pairaga kakhalakpadadi boat ki thong adu hangdokpa yakhidre ising manungdadi oxygen su phangdabana Stephen yamna waki adubu laibak phaduna thong adu kanna inbada hangai aduga Stephen live boat aduda kakhalami live boat tala aba matung phawba khudong thibadi loiramde nonglai nungsiti hojikso adum kana tauri achauba irei lakta live boat macha duda leiba haibasi awaba oirami asumna tawdana ahingdumadi
loikiduna nongalai live vote aduda magi ahanba numini Steven koina yengakpada isingi isingak natana atei karisu uba phanglamde mateng panganaba haiba yaba karisu leiramde cargo ship sing lakpada mabu ubiduna mabu kanbigani haibisinatana magi asa ama phawba uramde adubu pung kaya kaya ngaiduna su cargo ship ama phawba lakpa amadi plane oirabasu paiba mata uramde ma hauji kayam kuina samudragi mayai asida laigadoribano haiba khangjaramde kai thokani khangdrabasu Steven magi chananaba kayam lairibage haina yengba horai loina yengaba matungda numit 8 9 gi chanabadi lairi haiba khangki adubu yamna maru oina thaknanaba ising haibasini samudragi ising sidi thakpa yadaba maramna thakpa yaba ising semnanaba water filter amadi mangonda yaurami madubu sizinaba hauраklami numitsi mahaukhre numidangda amukasu akanba nonglai nungsit lakpa hauраklami maduda thaknabagidamak nonggi sing adu yoksananaba hotnarami nonglai nungsit asika loinana numidangdumasu haukiduna nongale asumna numit nini dagi humni dagi marini mangani dagi tarukni asumna numit 8 ni samudra sida Steven awaba kaya mayoknaduna lairaaba matung pangal thawna mangsilakle adubu mahak soidana hingani haibagi aroiba thajaba amaga loinana Steven lairi boat tugi manakta lairiba water filter adu ising yamna puthoktabana kari tawrabage haini yengbada water filter adu yaramdre Steven na yamna wana semjinduna yarai asumna water filter adu yaraba matung mahak pukpena ising thakcharami adubu numit 8 ni asida mahak fazana charaktabana yamna choktharami chanabasu khazikak laitrabaga manana lairami thawai thadanabagidama khazik chaba tarami asumna numit 8 ni dagi nipani mapani 10 ni dagi numit 13 ni suzankre hauzik phawba mahak mafam adudagi thoknanaba lambi uramde chanabadi amata laitrabani aduna chanabagidamakta atopa lambi ama thiba tarai matang aduda sak macha singna isingduda leibadu urami tanja asi manghaningamde maramdi mahakna sak macha asibu phabangam haudrabadi mahak lambana henbana soidana sirani khanglami Steven sak adubu phananaba kayara hotnarabasu phabadi ngamlamde hanjin hotnaba sinashu mahak frustrated oirami mana leire ibasi numit 30 ni surambadagi trahumdoni dagi amuk 13 ni suzalae mahak asuki matik choktharami numit 4 ni mangani nga phananaba hotnarakpada mai pakpangamlamde numit kayani hotnaraklaba matung laibak phabadagi nga amadi makhutchanba ngamlami Steven yamna harauna nga adubu charami asumna kharadi waba phare haina leiraba matung numidanggi matamda achauba sak ama magi live vote aduda attack tawrami magi live vote tuda kana thengjilaklami masida natana sak aduna chongkhatuna Steven bu yotlage matagum laklami Steven su mathauna puma puthokna sak adubu thengnarami asumna nga hak leiraba matung khanghaudana thajadaba ama thoklare madudi lapna magi mamangda cargo ship ama lakpadu ure Steven na flare gun kaptuna signal pirami numidang adu asuki matik mammi aduna Steven na flare gun kapiba adu irai laina ugani khanna yamna nungaijarami magi maikaida laklibani khanna harau mandana mangonda yauramba chananaba khazikak adusu loina amuktada chasilami adubu thangnaba mikuptadi mahak hainingai laitana nungairamde maramde cargo ship adu magi manakta lakpa oiramdre cargo ship adu sumsum magi mamit mamangda mabu ubidana chatki masigi matung numit 10 ni mukti cargo ship ama phawba lakpa uramde Steven samudrada lairaklibasi numit 13 ni suzalaklami kunmarini suba numit asida laibakna amuka hana Steven gi maikaida laibire numidangda cargo ship amastu lakpa urami Steven flare gun kapami adubu hanadawna handaksu Steven bu notice tawidana chatkhre numit marini amaga su haujinkre pulapna numit kun nipani sure mahak hojiksu karamba maikaida chatlibano haibasi khangjaramde tha ama haujinkre live votes da laina numit ki maikai yengduna karomda chatlibano khangnana hotnarami Steven chada thaktabana astuki matik warami ising thaktabadagi masa adu dehydration tawrami laibakna thiribasu ising manungda leiriba nga sing adu phananaba hotnabada nga phanaba machin tumbaduna live vote tuda thinjin khirami aduna live vote aduda ising changba hauraklami laibak phabana magi boat adu luptringaida tape ama khak lokthok hawi tape tuna horiba mafam adu mention khirami
asumna mahakpu mateng pangwiba lakani haibagi thajabaga loinana 50 days sujinkhre 66 days shuba numitadi isingni filter taunaba dusu yarakhidre handamukti semba su yadre asumna numit humni marini amaga su samudrada lengba yadraba nung amagum hingi haiba khakngaina taduna leirami 1982 17 April ni masigi matung numit nini leiraga 19 April da laibakna magi maikaida lepirakhi mahakti gyan tadana botuna pubo maikaida chatlibani adubu yamna lapna light ama urakhi madugi maikairomda tapna sum laklami asumna lakpana nongalakpadadi yausilaklami Mary Glante hairiba island adu asumna mahak 74 suba numita hingani haibagi mangal amadi uzarami mafam aduda lakpa ngami singna mahakpu hospital da pubikhi numitare ni hospital da lairaba matung Steven magi family ga amuhana unaba fangjakhi masini Steven Callahan gi punsigi tangkak ama mayam wari asibu nungai birabadi channel asibu like share subscribe to biramu